Big Bazaar habis मैम लोना खंगनरब ngakani ada Big Bazaar se hajukti sithakre kari maramgi sitharibono habaduni ngasi gi video se da khangmina kadusi adudi wari se kamane tawge habadu मैम punna tamina re haraga मैम punna khangmina se 26 January 2001 gi ayuk ki pung manga taba matamnani Mumbai da myoy lising kaya ama laknaki lambi lamjaw thoknaraki Police na ngak senduna thamnaga su wal chong thoklaga makhoina changluge khaliba building aduda changnaba honaraki building adu India pumbagi oina yamna pamnaba shopping destination amakhakni mayamna su yamna pamnaramgani khali Big Bazaar numitu yamna hongna pochai thadokpagi mela haiba tare ko sale ama chatharmi Big Bazaar Kishore Biyani gi Big Bazaar sina nongma duda kogi crore 30 tan ki adu haukiba chahi kun asida kari thokiba leibana Big Bazaar gi mafam da hangamba store sing sidar khibana masigi video sida punna khangmina simya warisi 1981 dagi laglasi Kishore Biyani harisi college final year student amakhapni magi mapana mahaku family business da akogi yawrakpa pam kheba tare adubu Kishore di business adu da yawraga mapunsi lenkibadi pam di mahakna pambadi magi punsi de yamna achauba misak ama oiba pamjakhibani adugumba wakhalon khalakpa matam aduda magi marup amana yamna mawong taba akogi tonganba agi fi amana saba khongrau ama selakpa ukiba stone was fabric na sabani madugi khongrau adu ubada setpada nungaigadaba koina chatkadaba manjaki mahakna khudakta Jupiter mill dagi stone was fabric si 200 meter muk lawrakhi aduga mafam aduda leiba garment manufacturer singda haibadi firol tuba singda yonjanba hoki adumna makhataba tha taruktadi mahak lak ki business tawki masidagi mahak ki oiba entrepreneurship ki journey se horki bani habatare 1985 phawda di mahak si masagi brand ki fabric yon ba khaktana tana store ama hangle haraga ready made trousers yon ba su horki bani madugi mamingna Patlun goy chahi ani ki matungda mahak ki oiba men's wear company ama horki maduda mahak nga 7 lakh invest toke mahak oina masana manufacture tawzaba hauki bani aduga brand adubu mahak na Pantaloon haidana thonki Pantaloon haidana tholi basisu mamangi brand maming aduga mani Patlun haibaduga haibatare trendy oiba chanaba ama oina ba haidana thonki bani Patlun digi Pantaloon onki kona amuk Pantaloon retail hairaga khanaki Pantaloon gi khangrau singi mong matawdo tung koina chatnaba yaba mong do oi haibadi trouser du da zipper gi mathakta buttons humju pale loinena khwang mathakta set naba oi haibadi high waist oi habani modern design ama oibana Pantaloon gi design si yamna khangna ki haibadare ko mayamna 1994 da Pantaloon India gi mafum 72 da magi oiba store leki trousers khakta natte products kharasu hapchilaki habidi shirt tie sock jeans gumbadi adum hapakhiba nupasina khangki large format retailing si India yamna chanaragli haba khangaki super stock gumba big retail stores sing si hangnaragli haba khangki size ta variety da amadi quantity da base toraga icham chamba store amadi ki quality laina thamba store ama oye aduna mahakna su Kolkata da Pantaloon gi achauba format retail store ama hangdokhibani store 1000 square feet kini matamadu di mafam adu Kolkata gi khwaidigi chawba mafam maka oiki mahakna store adu visual merchandising gi concept purakhi madu store adu gi machu signed lightning amadi store adu gi mong matau mina hek hin bada fajahanba mina pot leba lakpada nungai phahonba adu mamong da same store adu di nupa gi khaktana tana nupi singi oiba amadi angangi oiba koi gi set na chana basu hapchelleba miyoi singna di khanaki set naba furit firolgi asuk chawba store ama hangni sa achawba asoibani khanai adubu ahanba numit maktuda da mafam duda haibatare mi kya malaki yam nganna mai pak pangam kya haibatare 1999 da Pantaloon gi 13 mega store hangki bani adumna mahak India gi fashion retail tycoon oirakhi bani maduna su loidri ko mahakna magi customer sing sina kogi paisa sa 8% khaktamak firolda thadai haiba khanglaki adumna customer gi wallet 50% muk magi store da kogi tinghange hairaga atopotopa potsak singdagi su sell thadaba changi haidana khange haiba tare ko matam uda Kishore Biyani na Chennai gi Saravana store da changlui store adudi chahi kun manga sur aba store ne floor 5 su lei ko
mafam aduda firol sanapot sanalik electronic appliance amadi grocery na chingba items kaya amasu thamme Saravanagi pot yonba kuyon sina apikpa profit margin da haibadi sale mayam ama tan ba haibasine adubu Kishore Viyani gi matung innadi Saravani gi store se chahi amada crore 200 tali hadana estimate toy store adugi maramda kupna thizanduna masagi oiba hypermarket ama su hoke hariba hypermarket tu kona thangdadi big bazaar haidana kauke mai paklaba market ama sananaba honabada Kishore local bazaar gi market fajana study toy mahakna khangkhiba Indian customer ayambadi psychology se missing na store gumbada hangba mafam sidi atangba pochai yonbani haidana khanayeba adna bazar gumbada hongna phangba pot leinayeba comfortable oinayeba aduna Kishore na su magi store da achamba ama oina unaba haidana big bazaar kawrake bazar haiba wahisna customer ga connect tawba ngamke magi store du tongan ba items singi tongan ba mafam oina thamnaba khalleba aduga yoliba misaktusu customer dagi hena smart oina akogi smart oiba malhangadabani haibasine achamba visual set kani adugi tai pul haloi loinana low price ta pot phanghali asumna tawduna big bazaar gi ahanba store ahum su hangkibani Kolkata Bangalore amadi Hyderabad ta Pantaloons kum store asisu mai pak ba haibdu oike khara lairagadi store asigi branches haibitare ko sama mu India da lairki adubu Kishore madudagi ahen basu pamni mahakna notice toki customer amana store amada lakpada store mari manga dagi hena chatpa ngamde waba maramna aduna atopa mafamda haidokpa pamde aduna Kishore na mall ama khanki mall aduna wall amta kharo debani amuktang da customer singna khoigi yauriba singdu unaba interest lainaba haidana adu me mong da sil haba tare ko mahakna magi mall du nuktigi mina pochai balai balak mafam oina khaksu ohening deba city adugi mangal ama oiba pami customer singina chana thaknaba setnaba entertainment na chingba loina phanganba pami aduna mall adu central haidana thonduna 2004 da ahanba central mall ama Bangalore du hangki bani 12,000 square feet kini adu maduna ko mall du da su yawdo pochai laikhidi aduna mafam dugi major attraction ama oike Future Group haidana achauba group ama su oike maduda Pantaloons Big Bazaar Central haidana achauba group ama oike adu miyoy bana mai paktuna adum laigani habdi laite magi downfall su adumak laiba tabani Kishore gi wakhalon amakak lairi mahakna customer amadi business ki marakta lainaba direct dealing lainaba business ta changdaba amata tok loi haidana kalle magi madugi wakhalon aduna mahakki amangba purakba haibadu oike mahakna makhatabada apparel brand ahum laiki madubu tongan mafamda sandokba horami makhatana all haidana little large brand hodoki masida plus size ki firol yoli Big Bazaar mang dasu sana yonaba haidana sana yahon bahoki tamosha kauba chan thaknaba street food man ba masu mall manung da hap lamme makhatana Future Capital Holdings su hodoki bani mahak financial service dasu changakpa hoki habidi wealth management amadi real estate broking loinana life insurance amadi general insurance dasu khong thangjin ba horami mabanda yengbadadi Future Group si yamna mai pakpa ama oide haidana khani adubu asukthuna chawkhatna bani haidana expand toktukliba mayam se mahaki paisana tawkiba natte expansion adugi mahakna thousands kaya ama depth lakhibani habatare mahakna khankhibadi mahaki self fajana chathariba maramna mahakna tawba ngamgani haidana khankhibani adu 2008 tagi global financial crisis lakhibani makoigi sell crash toki mahak loan hena lawba su taki singnabagi damakta mingonda 12,000 crore debt lerami mahak masagi oina su aruba fibam ama oiraki interest pay tawbada su awaba ama oirami aduna mahak thamoida nungai taba pumnamak phajalaga Pantaloons bu yonthokpa taki 1,600 crore Future Capital busu 4,250 crore da yonba taki mahakna magi business to profitable ama oihendringe expand tok lubaduna adugi maramna haiba tare lakpham khangdabani koigi chatpham khangdabani aduduna ngasi mahakna luna magi thamoi nungda khanjana thamjaba Pantaloons na chingba yonthokpa tarami Kishore na khanbadadi mahakna magi company achauba anidu yonthokaga yarani haidana khanki adu mahaki wakhal asoibani maramdi mahaki journey da atopa company Amazon amadi Flipkart laki Jai Kharasina application asina consumer sing dagi crore kaya ama tale offline dagi online da miyo kaya pot laina rakli
ꯃꯈꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯀꯤꯁꯣꯔꯅ ꯕꯤꯛ ꯕꯖꯥꯔ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏ ꯀꯃꯔꯁ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯗꯤ ꯑꯦꯃꯥꯖꯣꯟ ꯑꯃꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯅ ꯑꯣꯜꯔꯦꯗꯤ ꯀꯦꯞꯆꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗ ꯆꯪꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯛ ꯕꯖꯥꯔ ꯋꯦꯕꯁꯥꯏꯠꯇꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯁꯇꯃꯔꯒ ꯐꯥꯎꯕꯗ ꯄꯥꯎ ꯐꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯊꯥꯕꯗ ꯉꯝꯃꯛꯇꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯐ꯭ꯌꯨꯆꯔ ꯒ꯭ꯔꯨꯞꯀꯤ ꯀ꯭ꯔꯣꯔ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯂꯨꯞꯈꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯤꯁꯣꯔꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯒ ꯂꯥꯝꯕ ꯇꯧꯅꯈꯤ ꯃꯍꯥꯛꯅ ꯌꯨꯝꯂꯛꯇ ꯐꯝꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯒꯤ ꯗꯨꯀꯥꯟꯁꯤꯡ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯍꯥꯡꯕꯁꯨ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯂꯛꯇ ꯂꯩꯕ ꯗꯨꯀꯥꯟꯗꯗꯤ ꯄꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯁ꯭ꯇꯣꯛ ꯍꯥꯏꯕꯁꯨ ꯃꯁꯛ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯀꯤꯁꯣꯔꯒꯤ ꯁ꯭ꯇꯣꯔ ꯑꯗꯨꯗꯗꯤ ꯂꯩꯇꯦꯕ ꯂꯣꯏꯅꯅ ꯃꯤꯅ ꯗꯨꯀꯥꯟ ꯐꯝꯖꯕꯗꯨꯗꯤ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯗ ꯈꯛ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯊꯥꯗꯕ ꯆꯪꯉꯦꯕ ꯑꯗꯨꯒ ꯀꯤꯁꯣꯔꯒꯤꯗꯅ ꯁ꯭ꯇꯥꯐꯀꯤ ꯄꯩꯁꯥ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯃꯗꯤ ꯄꯣꯠ ꯆꯩꯗ ꯊꯥꯗꯕꯁꯨ ꯆꯪꯉꯦꯕ ꯑꯗꯨꯝꯅ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯟꯅ ꯄꯨꯊꯈꯤꯕ ꯆꯥꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯊꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔ ꯒ꯭ꯔꯨꯞꯇꯤ ꯈꯔ ꯃꯈꯩ ꯁꯔꯚꯥꯏꯚ ꯇꯧꯏ ꯍꯥꯏꯗꯅ ꯈꯜꯂꯝꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯁꯨ ꯂꯥꯛꯈꯤ ꯃꯗꯨꯗꯤ COVID-19 ꯁꯤꯗꯅꯤ ꯅꯦꯁꯟ ꯄꯨꯝꯕ ꯂꯣꯛꯗꯥꯎꯟ ꯇꯧꯅꯈꯤ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯒ꯭ꯔꯨꯞꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯕꯖꯥꯔ ꯁꯦꯟꯇ꯭ꯔꯦꯜ ꯑꯇꯣꯞꯄ ꯀꯝꯄꯅꯤꯅꯆꯤꯡꯕꯁꯤꯡ ꯃꯃꯤ ꯁꯥꯝꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯀ꯭ꯔꯥꯁ ꯇꯧꯈꯤ ꯃꯍꯥꯛ ꯖꯤꯅꯤꯌꯁ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯁꯤꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯣꯀꯁ ꯄꯤꯕ ꯉꯝꯗꯕꯗꯨꯅꯤ ꯑꯗꯨꯅ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕꯁꯨ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯒ꯭ꯔꯨꯞꯁꯤ ꯃꯥꯡꯈꯤꯕꯅꯤ ꯃꯌꯥꯝ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯤꯁꯣꯔꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪ ꯇꯥꯕꯗ ꯀꯔꯝꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ